Amaromda Leimakong Chingmang amasung Kanto Sabalda Kuki Singna Naga amasung Maitegi Punna Yum Taruk Maitaduna Hingsagi Thabak Sathakiba Thaongbu Yaningdaba Fongdokladuna Chennaba Meeoi Singi Mathakta Chap Chaaba Thabak Loukhatkadabani Haina Foothills Naga Coordination Committee Fncc na Lengaki Mafamda Taksilakli Fncc na Thadораkiba Cherol Amada Kunaigi Yanglen Saru Oiriba Amadi Mamai Chumgadoriba Mahisang Ani Cornerstone Mission School amasong Hof International School da Huran Chinthi Tauduna Laishinbagi Taongsu Chathaki Asigumba Thabak Singasi Pendabagi Kongjang Changsinbagi Saktam Nate Miyamda Akia Kang Pinanaba Punsi Manghananaba Amadi Kunaya Sibu Tugaiduna Chathaba Tamtiba Crime ni Masigi Mathakta Hof International School ki founder amasong principal Dr. Manu Tamthi na hatkiba amadi Mahisang asida Huran Chinthi ki thabak chathakiba asi yamna nungaitaba thogdok amani pomnamag asi Leimakongda leiba 53 suba Mountain Division Central Armed Police Force amadi Punjab Regiment ki lanmi singi mamangda thokibani matang asida lo chap chana chatna hannanaba leiriba lenga ki thogdangda wahang lakli Tamtiba crime sing asida Chennaba sing masak khangdoktuna matik chaba thabak Loukhatkadabani Manipur lengak Home Minister amasung Security Agency singna law and order chapchana ngaktuna thamnanaba furup sing soida ngamdana leinanaba amasung tamtiba hingsagi thogdok sing asige achumba wail phanghananaba chapchana thabak tawgadabani hingsagi thogdok singda awa ana taraba imung manung singi mafamdasu thamoi shokna nungaitaba fongdokli haina cherol asida fongdorakli